Chaukalakpagi matung inna wahang ayambagi paukum internet ki khutangda irailai na fangba ngamlabasu ana layeng amasung hakchang fana leinabagi tipsing dadi aran ahui kaya yaushilakpana checksin bagi tangai fadaba leiri ngasi digital modern world asidadi aikogi apamba amadi khangningba khudingmak internet ki khutangda thinari hauki bachahi khara asida artificial intelligence AI na achauba ahongba ama amuk puraktuna paukum thibada amuka hena laithokhalakli ngasidi apikpa angangdagi hauraga chahi yamlaba ahal fauba internet ki khutangda paukum thibagi hainabi leirakli adubu paukum sing adu kadai fauba chumlabage amadi kadai fauba chatnaba yarabage haibadu khangdokpagi tangai fadaba amadi adumak leiri chaukalakpana purakpa ahongba singi manungda social media asesu amani medium asida miyamna thagatningba information sing thagatpagi khudongchaba leibana aikoina pamleba asengba achumba paukum adu karam-karambano haibasi akang ahi singa tanabagi tangai fadaba leiri maru oina ana layeng amadi hakchang fana leinabagi tongan-tonganba tips thagatnarakpa asida aran ahui kaya ama yauba thengnari Dr. Ananya Mehta Kaubi medicine physician amana phongdorakpa wafam singko tawraduna India Today ki report amana hai ngasi social media yauna tongan ba platform singda thagatnarakliba tips sing ase mapung fana achumba mag oidrabasu saruk kharada achumba yaubana miyamna achumba oina unabani masigi manungda kharadang pallabati detox tea juice natraga supplement sing sizinabana aikogi hakchangdagi toxin sing sengdokhali haibasisu amani Aikoi mioi bagi hakchangda mapung fana detox system yauzaduna leibana potlam sing ase sizinadrabasu mahausana adumak aikoi gi hakchang ase detox tawzari mioi bagi hakchangda yauzariba liver amasung kidney na leptana aikoi gi hakchang ase detox tawribani commercial oina puthorakliba detox products sing asina aikoi gi hakchang detox tawi haibagi chapchaba scientific oiba khudam changdam hauzik fawbagi oina leitri Karigumba matamda products sing ase sizinabada dehydration, electrolyte imbalance amadi nutrient deficiency na chingba kaya thengnadaba nate. Nakalamaromda vitamin chasiliba makai phai haina khanariba asisu aranba amani. Vitamin ka hena chasilabadi maduda hakchang fagatpagi mahut hena sokchil hanaba maram oirei. Vitamin A, D, E amadi K gumba fat soluble vitamin sing asi aikogi hakchangda tungsinduna leiba ngamba maramna vitamin ka hena chasilabadi hakchangda sokningai oirei doctor na vitamin watpatagi vitamin chana na ba hairapan natana vitamin chabagi thoidokna kana baleite balanced diet chabami amadati mathautaba vitamin sing irailai na fangbangami hairi amaromda amuk analaying natraga hidak langthak singda natural ni hairabadi hakchangda karigumba makal amatagi asokpa leiraroi haina mioi ayambana thazanariba asisu khwaidagi chawba aranba singi manungda amane mana masingda based over compound sing ase biologically active oibana masina atopa medication singa thengnabada side effect kaya thokhale aikoina supplement amadi herbal remedy sing sizinadringai gi mangoinana soifadana doctor tanagadabane Masigi mathakta mioi ayamba naraklaba matamda doctor gi manakta chatpagi mahut nadringaida routine oina check tokthokpana tungda lakadaba anaba singdagi irailai na ngakthokpa ngamgani hainasu mahana makatana phongdokhi